ngasi nungdaram phonghiba tongan tongan sifong singdagi maru oiba pausing khongkacharaga mayamna share tawjage ahanbada Manipur gi Chief Minister N Biren COVID-19 positive oire Manipur COVID-19 gi laichat asi khongjal yang sandorakpadagi Manipur gi Chief Minister Nongthongbom Biren COVID-19 positive oire pauksi asi ga ngasi ayuk pung mapan taba matamda Chief Minister ga wari sanaba matamda ngarang digi hauna lok thungba horakpa koksik puna singba layong khara ulakhi masigi matungda sathok tana siksin thorang gi thaba lakhatuna laikhi adobu ngasi ayuk mari lenaba doctor sing kauduna COVID-19 test tawba matamda positive oire habigi result phangle haina phungdokhi masigi matungda Chief Minister gi Facebook account da thagalakpa post amadasu mak masa COVID positive oire ma ka atenba matamgi manungda naksinana loina kiba miyoi sing COVID-19 test tawthokpiduna positive oi amadi negative oi habadu khangdoknaba hotnabiyu hainasu appeal tarokli loinana Chief Minister ge haksangi pibam hojik phawbudi yamna phana leidi haidi hainasu pauksiyesna makhatana phungdorakli khasa thrak poina atopa paukhra namu COVID-19 manungda angangi cycle na khwaidagi hena sitpa oire Manipur miyamna COVID-19 virus laichat yamna kanna thengnaringai sera asida cycle yonba dukan singna khwaidagi demand tawba asi angang singna tongnaba cycle asina oire pauksi asina Imphal manung amadi akoibada leiba cycle yonba dukan kharadagi phangba paugi matung inadi laichat asina maram oiduna school sing loina thingjin khibadagi angang singna mayumda lengdana leibadagi mama mapara cycle masa lebiyu haiduna ningai tawbadagi angangi cycle asi yamna yonbagi maramni hairi Pawasin hai kai sampat junction da leiba Nelo cycle store sida nongmada angangi cycle si taragani thoidagina kun phawgi sangda yole adugo wholesale oina angangi cycle si nongmada samaga yankai romgi sangda atopa district singdagi lawbalai angangi cycle sida natana gear yawba nupa ising kundagi kungamanga phawgi manungda leiba cycle makhal asisu hojik yamna kana demand leiba haibadu oire hairi hainasu pauksi esna makhatana phungdorakli Makha sa tharak point atopa paw manamo Nitish Kumar hayeng Bihar gi tare suba Chief Minister oina wasaklagani Bihar da anawa sarkar CM nabagi ngasi National Democratic Alliance NDA gi nauna karakpa MLA singi oiba meeting amada Patana da pangthoktuna JDU gi lusingba hanagi Chief Minister Nitish Kumar bu NDA legislature group gi lusingba khankhre ngasi gi meeting aduda BJP gi maikaidigi Defense Minister Rajnath Singhasu Observer oina saruk yakhi baga loinana atai dol kya gi lusingba singsu saruk yakhi handak ta tangka ohum thona pangthokhiba state asigi mikhalda NDA samaga kunga manga phangduna absolute majority oikhibani amaromda NDA bu independent MLA Sumit Singhana sagotkani haina phungdokre NDA gi tongan ba dol marigi apunba mifam aduda anauba sakar ama semnanabagi dama yamna kupna khanakhi tungda Nitish Kumar bu NDA gi legislature sup ki lusingba Khalaba matung governor ga unaduna sakar semnabagi invite tawnaba khangan khibadagi hayeng Nitish Kumar state adugi taret laksuba Chief Minister oina Patanada wasak lauragani hairi hainasu pausisna makhatana phungdorakli makhasa thrak poina atop maruiba paukhra namu Chief Minister Biren COVID-19 positive oire Manipur ngasi miyoi sani gi kunthraga manga positive oire ahumna laikhidre amaromda Saliba pung kunga mari asida Manipur da miyoi saniga kunthraga manga nauna COVID-19 positive oire miyoi ahumna laikhidre hairi laichat asidagi miyoi saniga yankhaiga mapana phaduna discharge tawkre hairi Health Department gi additional director su oiriba department asigi wangloi Dr. Khoram Sasikumar mangana thadorokpa serul amana hai ngasi nauna positive oikhiba miyoi saniga kunthra manga asigi manungda kungani thoi amadi Central Armed Police Force tagine punamak travel history letaba miyoi ngaktani hairi Nauna positive oiraglabasing asi tharaga state asida COVID-19 gi apunba confirm case lising kunga mathoiga sani panga humdraga mathoi sukrai hauji phawbada laichat asidagi phagiba migi masing lising taraga ni panga sangaga maudraga humloi sukrai hauji active case ta lising ahumga yankhai ga tere laidi ngasi laikhidaba mi ahum adudi Imphal West tagi sahi humpurom suraba nupa ama Thawal district gi sahi humdra amadi humdraga humdoirom suraba nupa ani amagani laikhidaba sing asi tharaga state asida COVID-19 na sian kiba migi masing saniga kunga mathoi sukre haina su pausi esna makhatana phungdorakli makhasa tharak poina topa maru eba paukhra namu employee sing na November 13 ki general strike sagot piyo state lenga ki employee sing na thasi kunga 13 ki general strike sagot pinaba state government employees Confederation Manipur State Unit ki Sirol Aman appeal tarogli Sirol asina hai All India State Government Employees Confederation ki National Executive mi phamna thasi ki tara humdoida meeting oina sathaduna lakliba November 13 da All India General Strike mapung phana sagot pa haina warep laukhre strike asi India da lairiba State Union amadi
सर्विस सेक्टोरल कर्मचारी खुदिमकना सिंदुना सथरकपनी सरल असिन हाई नरेंद्र मोदी की डिक्टेटोरियल ओइबा लैंगा असिना सिनमी अमा कर्मचारी खुदिमककी हक मतपा पाक सना थबक लौथोरकपा नोंगमदा पुंग निपान थबक सुबगी यूनिवर्सल ट्रुथ ओइना उटख्रब सिनमी लाख करोड़ की मालेम की इहौना पुरखिबा सतनलोन असिबु थुगाइदुना पुंगसिंग कक्तना थबक सुवलकपगी मयोक्ता थेंगनदबा यारक्ट्री अनौब रेगुलर थबक हापगी मुहुत्ता कॉन्ट्रैक्ट अमदी ngehakidamak thabak hapagi chatnabi haudorakpa kaya asigi mayokta thengnabu yaraktri hainasu pausi isna makhatana phungdorakli loisilakpoina topa maruoiba pawmana kongba bazar amadi tawkhongda masak khangdaba singna hand grenade thanmam lei ngasi ayuk masak khangdaba singna kongba bazar amadi tawkhong aphaibida hand grenade ani thamlambadagi pulisna asoi angam yaud lakhotkhre ngasi ayuk pung 5 rom tabada irimung police ki manung sanba kongba bazar da leiba KFN PDG DSO OSD Rice ओइबा खुराइजम नबकांतगी युमगी थोंगालदा चाइनाना साबा हैंड ग्रेनेड अमा लेरंबदगी मियामना थेंगनदुना पुलिसता पाव पीबदगी पुलिस की बॉम्ब एक्सपर्ट लाक्तुना लखटखिबगा लोइनना मफम अदुदा इम्फाल ईस्ट की ASP जुगेश चंद्र लाक्तुना यिंगसिनख्रे अमाना ngasi अयुक लमसांग पुलिस की मनुंग चनबा तावखोंग अफैबिदा लैबा हैंड टूल कंस्ट्रक्शन कंपनी प्राइवेट लिमिटेड की गेट चाइनाना साबा हैंड ग्रेनेड अमा लेरंबदगी पुलिस की बॉम्ब एक्सपर्ट याव टीम अमा लाक्तुना लखटख्रे कंपनी असी हौजे हौजे इम्फाल कांगसुप लंबी पाकथोकपगी लंबी सुरिबने बॉम्ब कनाना थनमबनो हाइबा खांगमंगमद्री थाउदो अदुगा मरी लेना पुलिसना केस अमा लखटुना इन्वेस्टिगेशन लखटख्रे अफा अपुनगी पावदी फंगद्री हाइना स्पोक्सिएशन मखाताना फुंगदुर लोइसिलकपोइना ngasi गोइबा मणिपुर गी ओइबा पुंकुनगे मरीगी कोविड-19 की अपडेट मैम शेयर तौजरमगे गवर्नमेंट ऑफ मणिपुर कोविड-19 कमल कांतर रूमदगी थादोरकपा प्रेस रिलीज नंबर 235 की मतुंग इन ngasi पुंग कुनगे मरीदा मैम मियोय सुबनगी सनीगा तरागा हुमदोय कोविड-19 पॉजिटिव ओइरे जनरल पॉपुलेशन दगी दुगा मियोय सामगा मपन अमना नुपानी दुगा मियोय सामगा मरी मना नुपीनी अदु अतोपा मियोय कुनगनि थोय अमना सेंट्रल आर्म पुलिस फोर्स दगिनी अदुगा ngasi पॉजिटिव ओइखरिबा मियोय सिंगसी इम्फाल वेस्ट दगी मारफुगा हुमदोय इम्फाल ईस्ट दगी हुमद्रागा हुमदोय थौबाल दगी तरागा तरेट बिष्णुपुर दगी तरा मरी कक्सिंग दगी अनि उखुल दगी हुम तमेंगलोंग दगी निपान चुचामपुर दगी अनि कांगपोकपि दगी अमा टेंगनोपाल दगी मंगा चंदेल दगी अमा जिरीबम दगी अमा अमसुम सेनापति दगी अहुमनि हारी अदुगा मखोय सिंगसी अतोप स्टेट दगी हलागा ना कोविड-19 पॉजिटिव ओइबा नतबा लोकल ट्रांसमिशन गातनी हाइनसु आसिगी प्रेस रिलीज ना हाइदि दुगा हौजिक मखोय लखटम तोपा सेक्शन थरांसिंग लखट करे हाइदि दुगा ngasi पुंग कुनगा मरी दमे अहुम मणिपुर पॉजिटिव ओइदुना सिखरे हानबगी सिना मियोय असै हुमद्रा सुरे महाक नुपानि थौबाल दगी नि अनि सुबसिसु थौबाल दगी नि माकसु सै हुमद्रा हुमदोय सुरे अदु मार्क्स नुपानी अदु अतोपा मसिना सही खुंफु सुरे मार्क्स नुपानी मान इम्फाल वेस्ट तगिन हाइदि मखोय सिंगसी राज मेडिसिटी सिज हॉस्पिटल मसम जेनिम्स ता मथंग सिना सिखिबिने हाइदि अपुन मणिपुर कोविड-19 पॉजिटिव ओइदुना सिखिब मियोय मसिंगसी सनीगा कुनगा मथै सुरे अदु ngasi कोविड-19 फखिबदगी डिस्चार्ज तौखिबा अपुन मियोय मसिंगसिना सनीगा 85 मापन नि हाइनसु प्रेस रिलीज ना मखाताना फोंगदुर रेन थैंक यू।